Kay no tada, hidam the pashan the with the fun than later about. Kay Tower. Ibu nang na din ang tada. Apa masih dah cakap si hai tu nak hai beri nak tahu ni nak isu nak tung ina tu lak lah. Aduh kadi ang tada di sel sun tiaw deh. Aduh hidak si pai pengam dren he. Aduh kita makro ada. Tada. Sel itu kesukal nanau ya. Nanau na. Nanau lebih fanek ani pula. Kesukal tak sel. Tada. Mayam tak punya orang nasi. Kayu ni he. Nang tada pakalak kari dah. Nau nu pidam plak tu ni. Aibo. Kalau pun nak tahu di mana he aibo. Hera tada. Nanau bondu untuk pa. Kan de pasal lo. Kesukal lo. Ai dah hai do tada. Mayam tak punya ni hai dana. Tada nanti sel. Itu tu saya husi. Itu ngol kari sara. Ai tada. Cakap dulu ni wale. Tu sel lo ni sel perak terkena. Ai pot porak kadun. Aish, ibu nak cuci handball he. Itu di. Jadi kalau tahu di. Yang tada pahang awak le. Thắc bên năng để luôn đấy em vẫn cái này anh có thắc nó bao một thầm không có tay đọc có phát để tàu nó cô cái đi hay mà ra quá đấy mà sư bộ ngầu thế rồi đó nàng ta đã xuất thông ăn nhiều đấy sang hậu đây cái cô dùng nhiều nó phải rất là chơi luôn ta đây biết là hậu anh nó cạp thuốc rồi kìa ôi ta nó xiên ski một thuộc kia rồi ấy xuống quá trong tàu đi mà được vậy thua quay lại đang phá lại thua sa simula amahan ito uli siya ibo thua ngào nó có chạy đi lồi mà làm thật ta rồi ha cái đấu lấy kìa cái xe khắp rồi kari namin mo pa nang bunong am din namin tapos sel ay bu kalay lagi no ay kari sudan na no sel thok to sibo moy pa na sura ka tan ga da sel ba mo na piu piu hay de bo hingol len jang na pi khara thari si yo la ga ni ko na husik cha ri si kalay de sel no ay bu si phaw bu ko na da na wa da na le ring hay tan ja si da alu da khang de ai se yum si ning chau ai yum si ma phu ai na ha da nang lo na pi ga da ba badai sachet bu thoro Asan pa kita pare tu siya niya pesa piyo hay da na hayran ba pau ko ngaw da na lady ay bu kaday da sel na husik po puo ay bu na khutpe na puo hat kira hatu piro ay bu sumay hing du sharuk pudi yum da ko hanjaning da bane ba si mayam ju uni khan ba ay ma ibu ngo sango la okay no lep ta na mong lady ba du bo kai no koi bang khali ji bo sumai sum le sai ro koi bo sa wa mayam ngang kan no ibung oza nang si ifa na puwe ne nang isa ne nang na ai wonda taka da ba nate ifa na wonda taka da ba khang ai da ipa wa su soi tak macha na ta ai dai ba le bro tawri ba mayam du bo chumen khali ro me mai ngang ning de imai mu chang lo ai chum tension ka phela ka do re ima yam hai na de mi mang du ne ngang na le no chang o lại mà lại kai no ima khoi mo si bo nga te no mi ta bo khan na ga le si bo kai do bo no mo khoi ba kam khan na le mi si na ima su gyan ta dre ta uri se no nga ma dai na mi ta ba phau sel piu na ko da na le re na pa se ai khang dre kari hai ga da no sian tan ga da ba mana tan da bi da ima dai oina sel piu na hai le se khoi ba phung su kari no mana khali ji ai ne le kai me mamang si da khan ning da ba gi sum khang le ba ni no mo di ne ai na khang ma ngam ta ba timing ma da di soi da na khan ra ka ni ya di bungo nang na pa khana ba ya ba na ti le kai si da nok na dau gi ngai ba me am si gi mamang da ne khana ba ya ba na ti no mo di soi da na gyan ta jara ka ni ma su sang isa waram la thing sai de gi po tha jaru ro pin ro ka to hong do lo ro ai sui kai ma me mamang da ima na ba singi mamang da ne kai ka san le kai ja thok ba da ne itu nang di khoi san mara phi thi ba gi poron ha ba do pora ba taw di porak tre no ni le ra pi nang di ora ba ai di pore to ja kai no pari de su phau lak chi si bo kai do ra no sa khang ngam do ra lo khang gi de ta kai do ra no karino noina wari sana duna le ri ba do lak tre ba satra sing ase karino moi thengman khre hauna ba tawsi moi ngai duna le bi ya ba na te sa am du sangjar ke kaino pari nang na theng lak li ba se ha sar ai thaba ma sa thore adu halak ba da kitang theng khre rakesh nang na theng li ba na kari ge ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯕ ꯑꯗꯨ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ
ꯆꯪꯉꯣ ꯍꯌꯦꯡꯗꯤ ꯊꯦꯡꯗꯅꯕ ꯍꯣꯠꯅꯧ ꯇꯥꯎ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯏꯇꯥ ꯑꯩꯈꯣꯏ ꯁꯥꯔꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯈꯣꯏ ꯑꯩꯅ ꯉꯔꯥꯡ ꯊꯥ ꯐꯥꯔꯦ ꯍꯦꯟꯗꯣꯛꯄꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯁꯦꯜꯗꯣ ꯌꯥꯎꯅꯔꯣ ꯍꯥꯏꯕꯗꯣ ꯌꯥꯎꯅꯔꯛꯂꯕ꯭ꯔꯣ ꯑꯩ ꯍꯟꯗꯛꯁꯦ ꯄꯩꯁా ꯈꯤꯇꯪ ꯆꯤꯟꯗꯨꯅ ꯇꯧꯕꯅꯤ ꯌꯥꯎꯔꯛꯂꯕꯗꯤꯅꯦ ꯍꯣꯔꯦꯟ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯄꯤꯅꯔꯝꯃꯣ ꯀꯅꯥ ꯀꯅꯥ ꯌꯥꯎꯅꯔꯛꯑꯦ ꯌꯥꯎꯔꯛꯑꯦ ꯁꯥꯔ ꯑꯩꯁꯨ ꯌꯥꯎꯔꯛꯑꯦ ꯁꯥꯔ ꯑꯁ ꯌꯧꯔꯦ ꯁꯥꯔ ꯌꯥꯏꯗ ꯐꯥꯔꯤ ꯍꯦꯛ ꯂꯩꯔꯀꯥꯟꯗ ꯄꯤꯔꯛꯎ ꯑꯩꯁꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯐꯔꯛ ꯑꯃ ꯇꯥꯕꯗꯒꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯀ꯭ꯂꯥꯁ ꯍꯧꯔꯁꯤ ꯔꯥꯀꯦꯁ ꯑꯩ ꯇꯨꯏꯁꯟꯁꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯊꯤ ꯏꯀꯥꯏꯔꯦ ꯀꯩꯅꯣ ꯏꯇꯥ ꯅꯪꯗꯤ ꯑꯗꯨꯝ ꯁꯥꯔꯅꯁꯨ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯣꯟꯅ ꯂꯩꯔꯀꯥꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯅꯪꯗꯤ ꯁꯥꯔꯅ ꯂꯨꯅ ꯇꯧꯕ ꯃꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯏ ꯋꯥꯈꯜ ꯈꯜꯂꯗꯤ ꯌꯥꯔꯣꯏꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯔꯨꯕꯤ ꯀꯥꯏ ꯂꯩ ꯑꯩꯒꯤ ꯁꯦꯜ ꯀꯗꯥꯏꯅꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯁ ꯑꯃꯨꯛ ꯍꯜꯂꯛꯑ ꯃꯥꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯏꯕꯨꯡꯉꯣꯗꯨꯁꯨ ꯍꯜꯂꯛꯑꯅꯤ ꯑꯁ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯑꯝꯇ ꯂꯧꯗ꯭ꯔꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯎꯅꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯅꯆꯥꯁꯤꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥꯕ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤꯒꯤꯗꯤ ꯈꯤꯇꯪ ꯈꯟꯕꯤꯕ ꯌꯥꯏꯃꯤ ꯅꯪꯕꯨ ꯀꯩꯅꯣ ꯏꯁꯦ ꯍꯥꯏꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯀꯔꯥꯏ ꯁꯦꯜ ꯄꯤꯔꯣ ꯊꯨꯅ ꯄꯤꯔꯣ ꯈꯟꯅ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯏꯃꯥ ꯀꯩꯅꯣ ꯃꯤꯃꯥ ꯁꯤ ꯌꯧꯁꯜꯂꯛꯑꯗꯤ ꯑꯩ ꯈꯥꯡ ꯉꯝꯃꯔꯣꯏ ꯆꯪꯉꯣ ꯆꯣ ꯅꯐꯤꯅꯔꯣꯟ ꯍꯣꯡꯗꯣꯛꯑꯣꯔꯣ ꯅꯄꯥꯁꯦ ꯑꯩꯒ ꯊꯣꯛꯄ ꯍꯥꯏꯅꯍꯧꯔꯒꯦ ꯐꯔꯦꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯣ ꯅꯃꯥꯁꯦ ꯉꯁꯥꯏꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯏꯄꯥ ꯐꯠ ꯆꯠꯈꯤꯒꯦ ꯉꯥꯡꯗꯕꯤꯗ ꯀꯗꯥꯏꯅꯣ ꯕꯕꯥ ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯪꯅꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯉꯥꯎꯁꯟꯅꯗꯅ ꯂꯩꯔꯤꯗꯨꯕꯣ ꯅꯆꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯈꯤꯇꯪ ꯈꯟꯗ꯭ꯔꯕ꯭ꯔꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯣ ꯑꯩꯁꯨ ꯂꯩꯔꯨꯔꯣ ꯑꯗꯨꯃꯥꯏꯅ ꯉꯥꯎꯔꯒ ꯅꯪ ꯑꯃꯨꯛ ꯌꯦꯡꯒꯦꯔꯣ ꯏꯀꯥꯏꯒꯗꯤ ꯂꯩꯇꯗꯅ ꯑꯩ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯑꯣ ꯀꯥꯟꯅ ꯅꯪꯅ ꯏꯄꯥ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯏꯄꯥ ꯂꯣꯏ ꯈꯪꯉꯤꯅꯦ ꯀꯔꯥꯏ ꯁꯦꯜꯗꯨ ꯄꯤꯔꯣ ꯁꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯐꯔꯦ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗ ꯂꯧꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯑꯩ ꯆꯠꯂꯦ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯑꯣꯏꯇꯥꯟ ꯆꯠꯈꯤꯅꯤ ꯈꯥꯝꯃꯨꯅꯍꯦ ꯊꯣꯛꯈ꯭ꯔꯦꯅꯍꯦ ꯀꯔꯤꯅꯣ ꯃꯤ ꯅꯪꯕꯨ ꯅꯄꯥ ꯑꯉꯥꯎꯕꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤꯕꯗꯨꯕꯨ ꯄꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯈꯤꯅꯤ ꯆꯥꯒ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯁꯤꯗꯤꯅꯦ ꯍꯤꯡꯗꯕꯅ ꯐꯩ ꯑꯩ ꯀꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯒꯦ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯕ ꯏꯃꯤꯠꯁꯤꯗ ꯎꯍꯜꯂꯕ ꯏꯃꯥ ꯍꯥꯟꯅ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯔꯣꯏ ꯅꯄꯥ ꯐꯪꯉꯦ ꯉꯥꯎꯗꯅ ꯂꯩꯔꯦ ꯏꯆꯥ ꯐꯪꯉꯦ ꯆꯠꯂꯒꯦ ꯍꯥꯏꯔ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥꯒꯤ ꯑꯁꯥꯗꯨꯅ ꯏꯃꯥꯅ ꯍꯤꯡꯒꯗꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯪꯉꯣ ꯅꯐꯤꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯅꯪꯒꯤꯅꯦ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥ ꯇꯥꯟꯅꯧ ꯍꯥꯏꯔꯒ ꯃꯃꯥꯁꯨ ꯏꯟꯅꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯁꯦꯜ ꯌꯥꯎꯗꯅꯗꯤ ꯆꯠꯄ ꯌꯥꯔꯣই ꯀꯔꯤꯅꯣ ꯑꯔꯩꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯥꯏꯔꯒ ꯆꯠꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯐꯠ ꯂꯥꯎꯅ ꯆꯠꯍꯧꯔꯒꯦ ꯀꯌꯥꯇꯅꯣ ꯌꯦꯡꯉꯣꯃꯤ ꯍꯧꯖꯤꯛꯇ ꯍꯥꯏꯅꯔꯝꯃꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯕꯥ ꯐꯪꯉꯦ ꯉꯥꯎ ꯂꯩꯔꯦ ꯏꯃꯥ ꯃꯇꯣꯝꯇ ꯀꯩꯅꯣ ꯇꯨꯏꯁꯟꯒꯤ ꯐꯤꯁꯨ ꯊꯤꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯡꯒꯤ ꯃꯥ ꯃꯇꯣꯜꯍꯟꯗꯣ ꯍꯌꯦꯡ ꯑꯝꯇ ꯆꯠꯂꯒ ꯎꯅꯔꯨꯒꯦ ꯃꯥ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕꯒꯨꯝ ꯇꯧꯕꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯌꯥꯎꯔꯒ ꯍꯥꯏꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯩ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯕꯥ ꯍꯜꯂꯛꯈ꯭ꯔꯕ ꯀꯗꯥꯏꯗꯩ ꯍꯜꯂꯛꯀꯗꯧꯅꯣ ꯉꯁꯥꯏ ꯃꯃꯤꯡ ꯍꯩꯗꯩ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯆꯥꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯑꯗꯨ ꯅꯪꯕꯨ ꯆꯥ ꯅꯨꯡꯒ ꯊꯛꯂꯕꯔꯣ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯊꯛꯑꯒꯦ ꯑꯩꯅ ꯎꯅꯕ ꯆꯠꯇꯣꯏ ꯃꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯊꯦꯡꯅꯔꯣꯏꯅ ꯇꯧꯅꯤ ꯍꯜꯂꯛꯑ ꯊꯛꯑꯒꯦ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯃꯨꯛ ꯊꯦꯡꯅꯗꯗꯅꯅꯦ ꯃꯥꯝꯇꯣꯜꯍꯟꯗꯣ ꯌꯥꯝ ꯉꯟꯅ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯑꯩ ꯈꯤꯇ ꯊꯨꯅ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯂꯛꯑꯗꯤ ꯏꯀꯥꯏꯗꯤ ꯏꯀꯥꯏꯍꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯣꯏꯗꯧꯅꯣ ꯃꯣꯏꯅ ꯑꯩꯒꯤ ꯋꯥꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇ ꯑꯩꯅ ꯎꯅ ꯆꯠꯂꯤ ꯃꯥꯃꯁꯤꯗꯤ ꯃꯥꯡꯗꯕꯨ ꯂꯥꯛꯑꯦꯅꯦ ꯑꯣ ꯃꯥꯃꯥ ꯊꯕꯛꯇꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯒꯗꯧꯕꯅꯤꯀꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯅ ꯑꯁ ꯃꯥꯃ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯃꯥꯃ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠ ꯆꯦꯜꯂꯛꯄꯅꯤ ꯀꯩꯗꯧꯔꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯨ ꯎꯈꯤꯒꯨꯝꯁꯨ ꯇꯧꯔꯦꯅꯦꯍꯦ
ꯃꯥꯃ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯗꯤꯂꯤꯞꯀꯤ ꯃꯆꯥꯅꯤ ꯑꯩ ꯃꯥꯃꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯃꯥꯃ ꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗꯨꯕꯨ ꯃꯤ ꯍꯥꯡꯕꯒ ꯂꯩꯕ꯭ꯔꯥ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯖꯒꯦꯅ ꯂꯥꯛꯏꯅꯤ ꯍꯣꯏ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯍꯥꯡꯉꯤꯗ ꯑꯗꯨꯕꯨ ꯅꯄꯥꯗꯨꯕꯨ ꯉꯥꯎꯕ ꯈꯔ ꯍꯟꯗ꯭ꯔꯤꯕ꯭ꯔꯅ ꯍꯩ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗ ꯅꯄꯥꯗꯣ ꯐꯔꯦ ꯃꯥꯃ ꯑꯗꯨꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯗꯒꯤ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯕꯥꯗꯤ ꯀꯥꯏꯗꯩꯅꯣ ꯉꯥꯎꯕ ꯍꯟꯗꯧꯅꯣ ꯅꯣꯡꯃ ꯍꯦꯟꯖꯜꯂꯛꯏ ꯑꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯑꯃ ꯁꯥꯔꯤꯗꯣ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯑꯣ ꯉꯟꯅ ꯀꯣ ꯐꯔꯦ ꯐꯔꯦ ꯍꯣꯏ ꯃꯥꯃ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯈꯨꯔꯥ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦꯍꯦ ꯈꯨꯜ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕ ꯑꯉꯥꯡꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯥꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯤꯃꯗꯤ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯃꯤ ꯁꯨꯔꯦꯒ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯆꯠꯂꯒꯦ ꯔꯥꯀꯦꯁ ꯋꯥꯔꯤ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯄꯩꯁꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯥ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯐꯔꯦ ꯐꯔꯦ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯇꯧꯁꯤ